बिस्मिल्लाहिर्रहमानिर्रहीम। इस्लाम दा हक ताइबंग मियोइबना ताइबंग मपु महाकपु नत्रगा धर्मबु थौसारक्तरब मतमदसु हक राइट पुदी थौसादब खक ngamloi masabu amadi masa masu marimata oiba singadi tekta kaidane hingminaningba ngaktani afaba samaj amana thamba pandam asi nagarik singbu khwaidagi khoya tusitna hingba phanghanbani toigumsung masi hek fangnade masiga chawba maram amadi aikhoigi irakta lepham thokpa amana amagi ngangnagadaba haksing asi pangthoktabadagini Islam da haksing asi chawrakna makhal manga thokna khaidoktuna nainaba yai ahanbada Allah ki hak taibang mapuna miyoiba bu khwaidagi phaba magi khosem oina malemda sembiraba matungda mahangna hak amakha ngakna naba tali supnatagi taibang mapu mahaktabu latlu ningu mahak manaba saruk yaba natraga mahaki wangbada kanagumba natraga karigumba amatabu latkanu amadi ninganu yengbiyo Quran surah number 2 ayat number marfuka humdoi mina mibu ningba latpa khurumba lali ayat asina ta'i karihumba mina mibu latpa yaram labadi loina bibu mapuroi bada khurum halam gadabani taigumsung miyobana karihumba amatabu latkanu Allah nattana haina thingbiramle miyobebu karishu oiramdabadagi malemgi athoiba khusem asraful makhlukat ohenbiriba mapu ibungobu tawimal khangba unnabagi khwaidagi phaba pambaidi mahaktabu ningbani mahakammanaba amadi mahaki wangbuda karigumba amatabu ningdabani ningba latpagi pandam ase latliba adubo phangba natraga mahaki oiba matik magun singi marakta miyobega mari leinaba singi manak naksaba phangba haiba ashini Wakhalol sida dos gun punamakki wangmada leiba Allah tabu ningba latchabagi dagidagi henna atai achumba lambi leite ani subada mi masana masagi hak miyoibana masana masama punung sijaba amasung masagi hakselgi wakan khanba amadi masagi thawaigi chakhwat chanaba khanba amasung hotnaba mi khuding makki hakni masabu yeknabadagi hingjanaba khudong thibadagi sibadagi hingnanaba upai oina lanthengnaba mayong yaba yahali haram oikheraba sahi thakhi daba pot phawba hingnabagi upai oina sidanaba khakki khardang chaba thakpa yaba piri sahaiba pot phawba darkar dagi natraga tangai fadabadagi thoidokna chaba thakba haram oi Allah na hai ka hendokanu haina yengbiyo Quran surah number 3 ayat number 38 masi isagi haksangi hak ngakpagi sengkharaba khudam kharani haram oiba madini sasen ba pot singna masagi thawai haksang animak pumang takhalli masana masamaki hakpu matli kanagumba na pap kuna tawrabadi madu masana masagi mayoktani yengbiyo Quran surah number 3 ayat number 113 दुनिया ही हाइबदे संसारिक नत्रगा पोचाकी ताइबंग द लुप्पा हाइब सिमक मसाना मसागे हकपु खोंगाउनबनी मसिना मसागे पुंसीगे पांदम लमथुंग फम अल्लाहनी हाइब कौथोक हल्ली कुरान की सूरा नंबर 3 आया नंबर 19 सुमना हाइबीरी चौरकपा अर्था नथंता सिजगनु तसेंग नमक अल्लाह दि थोइदोकना नुंसी हाइबनी नखोइदा Masana masabu hatchage natraga ot naiba Allah na thingbikre nabi ge sunnat sariyat na mi bu fazahalli aseng amang khudong thibadagi hinghalli masi masagi hak pangthokpani ahum suba atoppa mi gi hak mioi babu seva tauba mapu ibungu bu seva taubaga pangkhakni haiba hadis sharif na sakhi oiri aseng bataibang mioi ba amagi mamal ase yamna wangi mamal maral lejadaba kanagumba amabu hatpa haibase taibang miyoba punamakpu hatpaga pangkhakni aduna kanagumba lanjadaba amabu kanba haibasina taibang miyoba punamakpu kanbaga pangkhakni haina wang kharaba wafam ase Allah Taala na taibang miyoba punamaktagi taibang miyoba punamakta laukthokli yengbiyo Quran surah number 5 ayat number 32 Laita laira bagi mingda kanaguma na macha hatpa yaithaba imyoba punamaki hakpu singnabani khongaungnabani yingbiyo Quran surah number 13 ayat number 38
Isa isu mari mata amade lanthum asi mi khudingmakta changyeng oihli haina bisargi amadi hakki matangda lakpada aigi yengdana achumbada khongpham chetna lepa thongna phabagi masabu khudum chanbagi amso hak ngakpa ngambagi khudamni. Yengbiyo Quran surah number 9 ayat number 19 amasung yengbiyo Quran surah number 4 ayat number 59. Mari suba mi masana atopa jiba singal lainaba hak. Miyoi bagi wang mada laikhraba thawai panba sing ase malem asida makhoi gi su sapsana hak laiba miyoi bagi khongloi singni. Miyoi bana wakhal lai haiduna khanthaba mi haiduna athoiba jibani haiduna makhoi bu sina ning mongda sinaba natraga maram leitana hatpa tuppa hak pu singnabani. Dakar gi damakta sinaba yahallabasu ngamkhai lai chang lai ngamkhaidagi changdagi hentok loidabani. Ngamkhaidagi hena sinaba Islam na thingi. Yumsa singbu miyoibada kanadaba yengdana luna chana tawinaba amasung mapuk thanna pija pithaknaba Hazrat Muhammad sallallahu alaihi wasallam na haibirambi. Kanagumana hawdong amabu orpiduna hathibagi damak dojakta aduga khorang labuhui amabu guhadagi magi khopna natra khongki mojana ising soktuna pithak pibagi damakta janatta mafam phangkhibagi wafam hadis mubarake dagi phangbangammi. Upal wapal sing haipal leipal sing ase miyobigi kananabani amasung malengbi leitengni makhoi bu lamhang tuhangda hauram labasu maram leitana yanthatpa kakthatpa amadi haidatpa Islam na thingi. Kanagumana hana salam torakpa miyobigi damakta janato palama honbigani haiba asi hadis mubarake dagi phangi. Mangasuwa tayangpan bagi lainaba hak. Tayangpan bagi mahusagi chaurak na pot amadi pot nataba haina ani thongna khaidokpa yai. Tayangpan bagi mahusasi chaurak na pot amadi pot nataba haina ani thongna khaidokpa yai. Pot natabada ahangbasisu amani. Miyoibana magi akoibada lainaba mari asi yamna wangi mari asi ngakna chetnanaba Allah na yathang pibiri. Ko pot khudingmak changda sembikhi. Yengbiyo Quran surah number 53 ayat number 98. Changdagi hendok thoidokpa Allah na pamde. Yengbiyo Quran surah number 8 ayat number 38. Saitan gi thabak ni haibiri. Asina miyoiba masabu khudong thibada insinjaban nattana chakhotjaba khak purakte. Miyoiban magi akoibagi hak haibadi ecological balance. Mahuksaga aikoge lainariba hak haibadi mari ngaktraba mahusad thausadrabadi malemda tangdu leitana hingduna leiba oithoktabani. Khudam ama oina malengbi aying asagi sang ase kunsuba saptabdigi mayai chalakpadagi sabagi chang thangen hengalakhi. Kal karakhanagi khangon onba chakhotpa lakhibata carbon dioxide yamna nungsitki kuyomda tinsilakpadagi malengbi sabagi sang ase kunmathoi suba saptabdi phawbada 1.1 Celsius degree dagi 6.4 Celsius degree haibidi Fahrenheit 2.0 Fahrenheit dagi 11.5 Fahrenheit phawba oirakhi. Mahasagargi asabadagi laikangdagi saruk ani hendokpa thengnakhi. Maisa hengalakpa asina ungi lemai sing amade sing saudoktuna amade glacier sing kintharatuna samudragi imai pak wangkal halakpa amade carbon dioxide na samudragi ising da acid ki saruk hengalakpa gi akiba leirakli. Mafam kaya mukta acid ki nuang suba haurakhi. Ecological balance ngakna naba ngasi bigyan gi paujin sing ase miyoibana magi akoibaga leinaba ngakna naba pambai sing manungda amani. Asengba nagarik afaba miyoipok ama oinabagi damakta iman gi tangai fadaba mahusana miyoibana leinaba mahusaga miyoibaga leinaba mari asidagi kupna gi alausin khangba dakar ni. Quran gi surah number 10 mathoi ayat number 10 kuntraga ni thoida. Quran gi surah number 10 mathoi ayat number kuntraga ni thoida. Allah Ta'ala na sum haibiri charakpa artha. Amasung aikoina sembiki atiabu yumthak oina ningthijana ngak senduna
Malang panba ase apaiba port singi haibadi meteoroid amadi asteroid sengna malengbi nungsit ki kuyom ase lansil lakpa matamda nungsit ki kuyom ga thangai narakpada ayang bui chang lamakhang da chakthek tolo manghalli nungsit ki kuyom ase kharatanga patharam laba haikhriba apaiba malang panbagi port sing ase million gi khujing da malem thakta yerakpagi tarakpagi chaifu pirakpagi akiba leramgani Malengbi nungsit ki kuyom ase malengbi haibade mioibegi amadi ahingba pumnamki yumthakni haina Quran gi wafam asina atopa praman amadi haiba Quran gi wafam asigi atopa praman amadi stratosphere leirongi malemdagi kilometer tara dagi yankai phawgi manungda leiba ozone 03 gi leikolga numittagi leirolga numittagi lakpa ultraviolet light pungak thoktuna subsanduna thamkhibana chakthek pangamba cancer wahenba ngamba khodong thiba singdagi thawai panba singna hingduna leiba ngamhalli taigumsung British Atlantic Survey na Christabda lising amaga chamapan marfu mangagi me thada Atlantic mapada ozone gi achouba ahoba matheng nakhibada malem pumba mi paiba pokhanki Christab lising amaga chamapan marfuda Christab lising mo chamapan nifuda lepak chamaga mari ozone leiron bu pathan ba amusu manghan bangamba kal karkhana gi pothok chlorofluorocarbon CFC gi pothok air condition da amasung refrigeration unit sing da sin nei chlorine amasung bromine na sing ba thing ba thamki NASA gi khuchu khulai gi matung inna ozone gi makhul ase Christab da lising ani ge taruk ki September da 29.5 million oiki kha thangba America amasung kha thangba Georgia na singbada ahoba ase thengnaki barona kupsinduna kan honabadagi ngasi ozone gi pathaba amadi ahoba makhul sing ase mention bangamlakle Christabda lising ani ge yankhai mari phawbada di mapung phane mention lagani haina bigyanik singna phongdokli ozone dagi lauraga su aikhoina khangba ngammi miyoibana magi akoibagi damakta hak